Cultural nationalism, cultural nationalism, cultural nationalism. Aikogi inat, aikogi inat. Aikogi anouba langol di, Aikogi padalang san Khongchat ki Aroiba nunod, Aikogi damat, Aikogi Khongchat si Khongchat jarakle, Aikogi Khongchat. Mayol Convener Jeetendra Khoirom December tang kundagi Kangla dagi lamthar kanda chacharakliba khoi anouba langol ni paujil ko lamsang Khongchat haiba Khongchat asigi kunga matuni shuba Aroiba matam adu yoksalagle khoi Manipur gi rachin koya sinthungna chacharo kanda hairiba ngasigi Meepham Meeyam yauna akoi loishingbi thong pangthokhre ngasigi Meepham asi Meeyam National Assembly sida akoi warip Meeyam khoi lepsagani aduga hairiba warip sing asi akoi akhang hai oja sing amadi Meeyam phumna akoi lepinara kanda akoi ngasi akoi kari tawgadage akoi lebak ifuruk economize ta thenariba singaba sing asi akoi kari kamdongna thengnagadage amadi ngasi akoi manga tadun leriba achouba akoi gi irang achouba conflict asigi warishna akoi karna prorakadage habigi oiba wafam sing adu khana nainajagani aduga akoi gi oba free amma lepinara kanda free adugi chapchaba thabak sing paikhatnabagi tanjadu logjabani Sasari lamsang Khongchat asida lay akoigi sasaruba mafam singda laibiramiba imaibel chilinau khwai thivigna akoibu support tawbirakpa amadi pujari paujil sing adu miyamna tawbiriba support tuna maram orakana pujari paujil adu miyamda yojare haina logjarakanda ngasidi Meepham asida Manipur gi sinba tungna miyamna yaubiduna ngasi akoigi mapung khan bibagi damak asuki matik akoi Mayol gi makai uchari Maramaduna ngasi akoi khunai ase akoi apunbai pangalam sagaminarsi thengnariba singnaba khudim akoi amuktakdi maithiba piduna anouba yawolama anouba langwanama puraduna akoi gi chapcha firep ama lepminarsi sakhatpa tanglei chaba thong manana hingminaba akoi masigal marakta ing tappa khunai ama limminasi haiba wafamse mudukcharga amukhana thagachari